Ahanbamuktada tabiribin koi mayambo amuka hanna Christian Living Ministry YouTube channel gi behalf tagi Ishor gi mingden koi bu welcome tawzari ekoi hapta kuding gi Ishor gi wahay asi through Sabbath school lesson asida nainaba asina ekoi gi thawai gi lambi de henna Ishor gi manakta nakshin hanba oishnu haibase ai gi pratna ni Ngasi asa lesson taramathoi shubani hapta taramathoi shubani lesson number 11 para asigi mamingna end times deceptions akonba matamda Jishu Krista na laklam daigi mamangda lakkadaba minamba namthak tawba chintiba mayam adugi maramda ngasi para taramathoi asida aikoina sumaina nainaminagani Ngasi ga author na ikoy da PB riba memory text asi 2 Corinthians chapter 11 verse 14 amasung 15 adudani 2 Corinthians 11 verse 14 amasung 15 da Apostle Paul na sumay na haibi and no wonder even Satan disguises himself as an angel of light so it is not strange if his ministers also disguise themselves as ministers of righteousness. Their end will match the ditch. Sumaina haibi. Sumaina ikoy ngak ni ngay karisu laiti. Maram di Satan mahak masama kasina. Mangan po ba sargadud adugi saktam lauraga. Disguise tauraga lakani. Amasung mahaki matung inba. Satan gi matung inba mayam nasu. Makoy asi yam na dharma chen ba adugumba. Ishor gi paukoloy. Ishor gi ministers ama oina. Makoy su asmaina disguise tauraga. Ikoy bo saktam se tongan utlaga. Ikoy bo chamam nahan ba adu purakani hai. Adu na makoy pum na mag Satan gisu. Amasung mahakitung inbasing gisu. Makoy na tauruba tabak adugi ataw man chana pangani hai na. 2 Corinthians 11 verse 14 amasung 15 the Apostle Paul na haibi ba adu ngasigi memory text oina ikoy da sumaina pibi tu na lay. Communicating with the spirits of the dead. Asiba singi thawai singa wari shanaba natraga pau phaunaba ase ngasigi taibang pan asida yamna popularize oihanduna yamna chatna handuna masise mayamna ngangna duna thajana duna leibise aikoina uba phangi Hojiki chawkhalaba taibang sida lyric kaya kaya phongduna movie cinema film kaya semduna wari kaya semduna asiba singa wari shanaba makhoi gi thawai singa pau phaunaba asigumse yamna chatnaraga lei asiba gi thawaina haibadi ghost boot on duna lakle hairaga tamnare natraga makhoina asi phai natraga asi phatte haina tambi takpi re haiduna ngangnariba ekoina tatna sumaina thengnei masi singi horakpham se Eden in called lin hanuba Satan duna ahanba minamba you will not die nang supsi shiroi haikiba adudigi mathang samdaraktuna masigi chinthiba masigi minamba asina ngasidi taibang panse serana na lamjingduna leire hanaki chayol sida masigi hapta asida aroiba matamda lakadaba minamba end time deception singi maramda nainagadori maru oina mysticism miyoiba na siraga thawaidi ishorga leire haiba siraga amuk hinglakpa ko mapok amada amuk poklakpa amasung ipa ipu singbu khurumba asisingi maramda ngasigi hapta asida masigi chayol asida ekoina sumaina nainaminagadori Aikoina Sunday gi portion aduda aikoina yenglabade mysticism haibade hakchang na siraga thawai na ishor gi thakta leiba haibagi thazaba ase karamna aikoina Bible digi achumba ado khangba ngamgadra haibada aikoina sumaina yengminasi Satan gi akonba minamba chintiba asi hakchang na siraga thawai di sidana ishor gumna adum hingduna leigini haibasini masigi minamba si gi lang sida Christian mayam ngasisu thuduna nan thokpa ngamdaduna sumaina thazaduna leibise aikoina uba phange
ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ Matthew chapter 7 ꯒꯤ verse 21 through 27 ꯗ ꯄꯥꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯑꯁꯤꯡꯕ ꯑꯃ ꯑꯣꯏꯌꯨ ꯑꯗꯨꯒ ꯅꯨꯡꯖꯥꯎꯒꯤ ꯃꯊꯛꯇ ꯌꯨꯝ ꯁꯥꯕ ꯑꯣꯏꯌꯨ ꯑꯗꯨꯕꯨ ꯂꯩꯉꯣꯏꯒꯤ ꯃꯊꯛꯇ ꯌꯨꯝ ꯁꯥꯕ ꯑꯄꯪꯕ ꯑꯣꯏꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯅ Matthew chapter 7 ꯒꯤ 21 through 27 ꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ. The wise man built his house upon the rock, but the foolish man built his house upon the sand. Haibagi wari sida. Jishuna taseng na haininglibase karino haibada aikoina shmaini yengminase. Christian di oiraga Bible gi wabudi thoidok na luna lawdaba ko Bible na tambibadu lawningdaba mayam ngasidi leire Christian singi marakta. Makoina haibasidi karira hairaga the most important things is not what you know, but it is who you know. Khwaidigi maru oibadi nangna khangbasi karino haibadu natte adubu nangna khanglibadu kanabuno haibaduni haina makoina haibiduna tambiduna leye. Masisi yamna phajabo wafamdi oy adubu masigi marumda ko behind the screen aranba kaya lay haiba ekhoina uba phange. Nangna khangbadu maru oide adubu nangna khangliba mapu aduna maru oi haiba wakhalondugi aranbadudi karino hairaga Jishubu khangladi yare Jishugi tambiba mayam ado khangdrasu amasung indrasu Jishubu khangbaduna yare haibase khwaidigi aranba asoiba adu masida lay. They replace Jesus' teachings with Jesus himself. Masida asoiba mayam lay ko Jishubu tasengna khangladi soidanamak Jishugi wasing mahaki teachings mahakna tambiba mayam adubusu ingani. Jishubu khanglaga magi wa thazadaba magi pautak lawdaba indaba haibase khwaidigi chauna chinthibani haibase aikoina uba phange. It is the biggest lie adu oigadoribani haibase aikoina uba phange. Jishubu thazaba adu khaktana yare khallibasingduda danger lay maduda yamna danger lay. Protestant mayam dark ages matamda Protestant mayam bu hat kiba Roman Catholic singnasu Jishubu di thazai isini nausing. Matthew 7:22 da Jishugi ming the boot demons kaya tan thok kiba sing makoi sing adusu Jishubu di thazai. Adubu aikoina khange makoi mayam adu akonba matamda aroiba matamda Jishuna lawsin kide aina nakoibu nasak khangde haina Jishuna hai khibado aikoina uba phange. Satan na khange madudi aikoina Bible asi chumna khangladi Bible gi achumba adu illabadi madugi achumba asengba aduna aikoibu sengdok pigani aikoibu holy people oihangani haibase Satan na khangbagi maramna aikoibu Bible gi achumba ado khanghandanaba seranana gyan tahananaba Satan na kanna hotna duna lay haina Spirit of Prophecy the Great Controversy page 520 na takbiduna lay. Matthew 7:21 dagi 27 da nungzaugi mathakte yum saba haibase Bible gi achumba aduda yumpham tholaga Jishu gi tung inba adubuni haibase aikoina uba phange. Bible gi achumba adu lawdradi aikoi ase laingoi mathakta yum saba haibado oigadori. Madu oiradi thawai di omorne hakchang na siraga thawai di sargada ishorga leire natraga thawai ado ishorgumna leikre haibadi mysticism aikoina khanba aduna chumle haiba sida Bible gi mawalawde haiba asida aikoisu adum thajarakadabagi lambi yamna chauna leibene isin inausing aduna Jishubu khangba haibase mahaki wahai Bible gi tambiba adubu induna chatpa induna hingba adubu oigadoribani habse ngasigi Sabbath school na aikoibu munna takpiduna lay mysticism aikoigi wakhanda phawba Bible na ishor na haibibadu indraga aikoigi wakhanda phawba aikoisi sirabusu aikoigi thawai de hingduna lay habigi wakhalonda aikoibu akonba matamda Satan gi deception minamba asida aikoibu thajahanduna aikoigi thawai se subsi side haiba asida aikoina mangdana bakari tawba tai hairga Bible asibu chenna konsilaga asingba ama oirga nungjawgi mathakta yum saba yum pham thonba adugumba ama oigadabani habase ngasigi Sunday portion digi aikoina tamjaningai lei.
ꯑꯩꯈꯣꯏꯅ Mondayꯒꯤ portion ꯌꯦꯡꯕ ꯀꯥꯟꯗ near death experience 1 Kings chapter 17ꯒꯤ verse 22 dagi 24 ꯐꯥꯎꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯁꯤꯅꯤꯡ ꯆꯤꯠꯇꯒꯤ ꯑꯃꯨꯛ ꯍꯤꯡꯂꯛꯄ ꯁꯤꯔꯨꯔꯒ ꯑꯃꯨꯛ ꯍꯤꯡꯂꯛꯄ ꯀꯣ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯇꯥꯏꯕꯪꯁꯤꯅ near death experience sining chitta hinglakpa natraga ngai hak mikup ama sirurga amuk hinglakpa asina hakchang na sirusu thawai di supsi si de thawai di omorni haibagi khwai di achoba khudam proof oina mayamna sizinaduna ngangnabase aikoina taba phangi Raymond A. Moody Jr. na mahaki lyric Life After Life, the investigation of a phenomenon, survival of bodily death. Aduda asumhaina Raymond na ibi bado ekoina uba phangi. Siruraga amuk hinglakpa miyoi chama na hai. Makoibu miyoi chama aduda makoina study da obaganda makoina kari hai. Makoina siruraba mikup kharaduda makoigi thawaina mangal na yomsilaba minungsi chawba miyoi ama thengnara e makoigi nungsiraba hana sikraba mayam thengnara e haina makoina haina Raymond na mahaki lyric aduda takpi bado mayam na paba phangki Masigumba lyric kaya asibu pare hairaga scientist sing na phawba miyoi bagi hakchang na sirabusu thawai di supsi si de haibase thazaduna tambiduna leire haibase ekoi nga sidi utaseng na uba phangi adubo Bible na dikri haibibra ekoi na 1 Kings 11 gi verse 22 digi 24 phawba paba matamda Elijah na Zarephath ki lukhrabi gi machani pa sibadagi hingat hanki 2 Kings chapter 4 verse 34 to 37 aduda pabaganda Elisana Sunamite nupi gi machani pa siba adudigi hingat hanbiki Mark chapter 5 verse 41 to 43 adu pabaganda Jisuna synagogue ki leader synagogue ki luchingba amagi machanu pibu siba adudigi hingat hanbiki Luke 7 verse 14 through 17 da ekoni yengmaganda Jisuna nen haiba khun adugida leiba lukhrabi gi machani pa sikraba adubu hingat hanki Amasung John 11 verse 40 through 44 adu pabaganda Lazarus na numit marini siraga mongphamda leikraba adu bujisuna hingat hanbiki Hai riba mayam sida kana amatana makoigi haksang na siraba tungda makoigi thawai hingduna lei haibage record amatta pibi budo ekoina thengade Karigumba makoina su near that experience hirurga amuk hinglakpa lei hairabadi soidana makoina su hairamgani amasung Bible da su soidana iramgani adubu makoi madugi maramda karishu hairamde Bible na su karishu mention tawde habise ekoina taseng ubu phange Job 3 gi verse 11 through 13 di yemaganda asibasi di krira sleep and rest sibasi di tumduna pothabani hai Psalm number 115 gi verse 17 the dead do not praise God asibasi nga ishwar bu kaidongai su thagat isai saktuna laitre Psalm number 146 verse 4 their thoughts perish sirabdi makoigi wakal makoigi ningjaba kaya dus mangkre later Ecclesiastes 9 verse 10 nor knowledge nor wisdom sirabdi losing gyan amata later haina Bible na taseng na aikoi bo takpi duna lay ngasi haina riban near that experience Siruraga amuk hinglak pa haibase karina thokhan banu hairabadi ahan bada aikoi gi brain da stress leiba potha da ba awaba wakhan chenba aduna miyoi ba gu wakhal bu tumna khanan ba ngam da ba ko maram aduna asigumba aikoi gi brain aikoi gi wakhan asida stress leibaduna serana na uhan ba semjin sajin ba theory amadagi semgalakpani habse aikoi na uba phangi near that experience ase aduga ani subada masise Satan gi trick ni kadar ni Satan gi namthak ni Satan gi namthak ki lang aduda thoba singni habse ekoina sumaina yamna boldly ko yamna chauthokna kiningai leitna sumaina ekoi khumba yai
the near death experience Bible na karishu ekongonda mention tawbide Bible na record tawbide Lazarus siraga lukrabi gi macha sing siraga aina mikup khra siba matamduda ai aduda chalamme ai mafam aduda leirame haibagi record karishu mention tawde habse ekoina uba phange near death experience siruraga amuk hinglakpa haibase tasengna makoi adu siba natte chininausing adubu makoi gi wakhal gi makoi gi wakhal dagi phaurak po wafam adu khakta sumaina makoi na pangangang bani habse ekoina uba ekoina tasengna khangba ngamgani asigumba oidba yumpham yawdbu wafam singsida ekoina thajabagi mathau karishu leite Bible na masigi maramda karishu haibi beleite Bible na haibi daba aduda aikoina semjin sajilaga thajaba haibase khwaidagi laibak thibani haibase ngasigi parana aikoibu takpiduna lei so there is no near death experience amuk siruraga hingalakpa adu siruraba mikup khra aduda aikoina gi thawa ise kadai kadai duno pairaga chatlaga aikoi gi sikraba singbu thengnarakpa natraga Jisu Krista gi manakta changlaga leiba natraga mai gi komda awa khalaga leiba asigumbase ngasi gi taibang pan gi mi singa ai ngahak siruraga hingalabane siruraba manung aduda adu chatle ada chatle hairiba payam ase tasengbadi mokoi ase wakhal dagi semjin bani mokoi tasengna siba natte haibase ekoina uba phangani aduna asigumba mayam asida ekoi thajaningai leite haibase ngasigi Monday portion na ekoi batak piduna lei Tuesday ki parada ekoina sumaina yengmaganda reincarnation ko Hebrews 9:25 to 28 power adu ekoina yengbiba yagani mapok amada amuk pokpa ko reincarnation Bible na hai Hebrews 9:27 da and as it is appointed for men to die once but after this the judgment miyoi bagi mapok amakhaktani amurak pokle adugumna amurak sigani madugi tungda wayel bichar laigini haina Bible nai amurak porga amuka mathangda pokpa mapthangi mapok amapokpa amuka anirak siba haibase Bible na krishu mention tawde once amrak khaktani miyoi bagi mapok haina Bible na sengna takpi Reincarnation mapok amada amuk pokpa haibase spiritual evolution ni thawai gi oiba awonba adubuni haina miyoi kharana thajana duna lei evolution na tambi basi punsi natraga ahingba haibasi matam kuina ahongba mathang nairak pagi tungda oirak pani haibasi makoi gi tambi bani haibadi masise khudak ta hekta thoklakpa olakpa nate adu matam yamna kuina changduna mathang olakpani haibani makoina haibasi adugumna hairiba reincarnation mapok amada amuk poklakpa haibase mapok pokliba khudingda adum henna phagalakpa phangbani haina thajanai makoina reincarnation is a way of a person's spirit to become wiser and better each time it is born haina hai reincarnation gi thajabase mi oina hekta poklakpa natana animals oina ko natraga plants oina natraga atop pot ama oina hana poklaga mathang laklaga mioiba ama mu oina thawai dona olakpani habase makhoi gi thajabani reincarnation bo thajaba singi Hindu gi thajabagi matung inna taibang pansida punsi haiba ahingba haiba asi kanglup taruk thokna lei lowest group haibadi khwaidgi pikpa ahongba mamal leidaba adugumba kanglup adudi ising manungda leiba punsi sing adubuni haina makoina hai aduga ani subada plan sing upan wapan sing aduga ahum subada til kang sing insect sing ko mari subada uchek sing manga subada sasan sing aduga taruk subada amasung khwaidigi awangba thakta leiba kanglup adudi krirarga humans miyoiba asini haina makoina tambiraga leye Hebrews 9 gi verse 25 to 28 amasung 1 Peter chapter 3 gi verse 18 aduga amuka Hebrews 9 gi 27 da Jisuna kri haibe Jisuna amurak khak sibi adugumna miyoibanasu amurak khak sigani haina Bible ni yamna mayek sengna takpiduna lei adubu miyoibana amuk pokpa amuk siba amukasu pokpa aduga amukasu siba haina mapok kaya khaidoktuna lei pumna makse Bible gi wangmada khaktani habse aikoina sumaina uba ngami
tasengna aikoina Bible sibu thazaradi reincarnation mapok amada amuk poklakpa haibasida thazaroidabagi maram yamna lay adugi manungda maram mari manga kha aikoina sumaina yengminasi aikoina karigidamakta reincarnation asibu thazaroisira maramdi madu Bible da laite reincarnation bu thazaroidabagi maramdo ahanbada thawai asi omor nate aduna jisuna maki second coming da second coming lakpa matamda aikoi gi hakchang asibo hingat hanbigani habse 1 Thessalonians 4 gi 13 through 18 adu da uba phangi aikoi thawai oina hinga kada manate reincarnation de aikoi gi thawai sina paira chalaga aikoi mathang sasan amuk on nga amuk on uchek amuk on tawraga mioi ba mapok to poklakpani hai adu Bible na haibadi kari hai Jisu Krista na anirak suna lenglak ponumita aikoi gi hakchang polang asimak oina hingat hangani hai na Bible na tambiraga lay reincarnation da thazaroid buge maram ani subadi kari ra raga reincarnation na tambibadi aikoi gi ataumanna aikoi hingani hai bani phana hinglame aphaba mapok oigani huran chinthi tawduna hinglame mathang mapok tadi hui haudong oina nadraga laida chudat na ba ama oina poklakani habse reincarnation na tambi meaning aikoina tawru bagi maman aikoina phangbani meaning salvation by kari haisira ko amuka works atauman aikoigi thabakna aikoigi punsi lepani habse reincarnation gi thazaba asina tambi adubo Bible na debudu tamde habse aikoina uba phange mathangda muka Bible na hai lomba naidaba punsi natraga lomba naidana siba punsi habse hauzik aikoina hingliba punsi sida lowkhiba decision gi makha poli hai adubu reincarnation na haibadi adum lomba naidana hingani subsi shiroi haibani aduga amuga reincarnation asi lai hairabadi Jisu na second coming lapgi mathau kari su lai handre habisu uba phange aduga reincarnation na tambi basidi nangna sirabagi tungda henna khudong chaba henna nungaiba punsi amasung henna aphaba punsi hingba phangani hai base reincarnation na tambi adubu Bible na di madu sukya yadi habse aikoina uba phange maram sing asina Christian oiba aikoina reincarnation mathang mapok natraga mapok amada amuk pok pa haibasida thajaningai karishu jaga leite thajaningai karishu maram leite haibse aikoina taseng uba phange ngasigi taibang pan asida maru oina Hindu dharma chatpasingna mathangi mapokta taret lak chuba mapokta mangarak chuba mapokta haina ribase masi pumdamakse Eden inkhol da Satan aduna chinthi bi ki ba thawai nang subsi siroi haibi ba adudagi pagan religion da amuka chatlaga yengba matamda Egypt ki culture da Babylon ki history di yamaganda thawai subsi si di haiba aduna Christian church asida creep in tawraga ngasi mayam bu thaja halaga leibani masi Bible da leite haibase akoina uba ngami Wednesday ki portion adudi yamaganda communicating with dead loved ones 1 Samuel chapter 28 ki verse 3 digi 25 fabu wari da aikoina sumaini uba phangani sikraba singa wari sanaba natraga pau phaunaba haibigi maramda aikoi yengminasi necromancy asiba singa pau phaunaba wari sanaba haibasi Old Testament da Satan gi trick namthak amani necromancy haiba wahi English ki wahi ase Greek ki wahi ani digi sem khibani ahanba gi wahi adudi krira hairaga necros haibani adudi dead ko asiba amasung mantia haibasidi fortune telling tungda lakadaba aphaba punsigi maramda takpiba asiga wahi ani hairibo wahi ani se punsile hairaga necromancy asiba singa pau phaunaba asiba singa wari sanaba haibigi wahi ase English ta sumaina semdoknaga ngasi masigi wahi ase mioi pumna magna paksan na sijina duna amuka sikiba singduga wari sanaba makoigi imungi sikraba sing aduga pau phaunaba se ngasi chathaduna laye habse ekoina uwe asiba singa pau phaunaba wari sanaba haibase karigi damak miyoibana pamna na tauribano hairadi masisi makoigi tungda lakadaba punsiga maramda hanna khangdokningbagi ni haibase yamna ngangnaba ekoina sumaina taba phangi maramdi makoina thajai makoigi sikraba mi singi thawai singduna
tungda lakadaba punsigi maramda loina khangduna leire habse makoina chetna thajai aduna makoina makoigi sikraba miyoi singduga wari sanaba phangladi makoigi tungi punsigi maramda aphaba wapau aphaba pau pibigini habse makoina thajaduna makoi sing sikraba sing aduga wari sananingai pau phauna ningai habse makoigi thamoidi amna eager oiba khorangba ama oina thoganki makoi imungi sikraba thawai singna hinghoriba imungi mi singi punsibo honghanba ngami hainasu makoina thajai aduna makoigi sikraba mapa mapu singbu phau khurumduna leibse akoina uba phangi masi pumnamakse saitanna hawdok lamba ngaktani mase bible da amata leite masi gumba tambiba takpiba bible da krishu leite habse akoina uba phangi 1 Samuel 28:3-25 fawba aduda Endor haiba mafamda da leiba maibi witch amaga Saul ningthau Saulga wari sanakhiba adugi wari do akoina sumaina uba phangi maibi witch magician fortune tellers tungi laibak hana takpiba singda thajaba haibase ishorna yaramde adugumba thabak tawriba sing adubu nungna thaduna hato o haiba ishorgi hukum laiki habse akoina Leviticus 19:31 da Leviticus 20:6 amasung 27 da amasung Deuteronomy chapter 18 9-14 aduda uba phange maram aduna ningthau Saul na ishorgi hukum adubu ille harga hairiba adugumba thabak tawriba mayam adubu makoi sing adubu ningthau Saul na loina hatokhi habse akoina 1 Samuel chapter 28:3 amasung 9 aduda uba phange adubu akonba matamda ishorna mabu haibide ningthau Saul asibu yabidraba matamda mahangna Endor da leiba maibi witch manakta chatkhi ko Endor gi sahar asi Canaan gi lamda leibani ningthau Saul na maibi aduda sikraba prophet Samuel adubo kaukhat pinana ba haije ki maramdi Palestine sing na makoi mathakta landarak dore aduna ishorna aigi haibase aigi haijabase inbidre aduna sikraba prophet Samuel adubo hawdok piyo haina Endor da leiba which maibi aduda haije ki maibi aduna prophet Saul nattaba prophet Samuel nattaba evil spirit phattaba thawai kaukhalaga Samuel oina uhangi Saul gi mitta hairiba Samuel sajinaba thawai duna Saul ga wari sana hanki habse akoina uba phangese 1 Samuel chapter 28:13-19 aduda akoina masi uba phangi phattaba thawai duna haye kari hai ngasai gi Samuel sajinaba thawai duna kari hai tomorrow you and your sons will be here with me Ishorna nang amadi Israel masasingbu Palestine gi khutta pithokragani nang sirani aduga hayeng nang amadi nahaki nachasing Israel gi machasing aiga laiminagani haina 1 Samuel 28:19 aduda ngasai gi Samuel sajinaba Endor da leiba which aduna Samuel sajinaba phattaba thawai aduna Saul ngonda masigi pauta ase sumaina pibi ki habse aikoina uba phange asigumba aranba wa pau tambi ki Saul ngonda phattaba thawaiduna chauna Saulbu minambiki aduga ningthau Saul gi wakhalda tasengna asiba singi thawai se subsi sidana hingduna lei haibagi thajabasu amuka leihanki prophet Samuel ase side magna haidibase asengbani ma ase ma ki thawai hingduna lei haibagi thajabase henna amuka Saul gi wakhanda phawre hairaga Satan gi trick aduda Satan gi lang aduda henna ningthau Saul ase thujin ki habase ekoina uba phange Isaiah na haye why don't we ask God first? Why should people ask the dead for advice? Aduga Isaiah na haibase krina if they have the people do not speak with what this word says, it is because they have no light in them. Karigumba makoy na ngang liba wasing adu Bible dagi natradi makoy aduda aran bani makoy adu aran bani maramdi makoy da Bible gi achumbagi mga adu laite haina Isaiah 8:19 amasung 20 aduda haibi budu uba phangi aduna ngasai gi ningthau Saul da
Prophet Samuel oina utkiba se asengba soul aduna te habse ekoina Bible ase phajana study tawbakan uba phangi mioi kharana masigi text ase lauthorga yamna literal oina halaga soul I mean Prophet Samuel ge thawai makna soul da haibi bani haiba asigum se tambi duna leibasu uba phangi laibak thibani isin inausing adubo Bible na takpi badi kri haibra mioi ba ase amurak sikhiba aduna loire ishor na lakba matamda ekoi hakchang oina hingalakani ekoi sikrapa matamda ekoi ge thawaina kadai kadai dra hinglaga lei habse kari shu takpi de habse ekoina tasengna uba phangi ngasi taibang panda pak sanna chatna riba mokoi gi sikraba singa pau phauna riba mokoi gi leikhidaba sing adudigi afaba pau tak lauraga ngasi hinghodiba mokoi gi punchi chum thoktuna hingna riba ase mayam ase saitan gi akonba matamda lakadaba minamba chinthiba deception namthak adune habse ekoina sengna uraga masi mayam asida ekoina thajadana ba kanna hotna si habse aina sumaina haijaning bani Hojik ki iroi portion Thursday ki portion aduda seeing dead people natraga personations and other appearances sikaba mi sing aduga uba sikaba mi sing adubu thengna ba uba natraga saklon olaga lakpa haibagi maramda ekoina sumaina ngasige Sabbath school sida ekoibo takpi raga laibse ekoina muktang yengsi 2 Corinthians 11 verse 14 15 aduda maru oina ekoina masigi study si sumaina depend tawgani Hoi maraktadi Satan na aikhoigi sikraba nungsiraba marup mapang imung manung singi saktam lauraga lakani maduna Bible gi achumba khangdaba singda Satan na apangba tahallaga thajahangani habisisu aikhoina sumaina khangi Sister White na hai In the end times lying spirits will pretend to be Jesus followers who work up from the dead. Their spirits will reject Bible truth and teach lies. Satan himself will pretend to be Jesus. Akon ba matamda minamba thawai sing Jishu gi tung in basing asibadagi hingalak pasazin na duna lakani. Hairiba thawai sing duna Bible gi achumba adubu yaroi aduga aranba tambigini Satan masamak Jishu sazinaraga lakani haina the great controversy page 624 adu the EB duna lay 2 Corinthians 11 verse 14 amazong 15 sida sumain hai and no wonder for Satan himself masquerades as an angel of light. It is not surprising then if his servants also masquerade as servants of righteousness. Satan mashamak amasung mahaki tung inbasingna sarga gidut sajina duna lakani. Satan gi minamba kadar tricks sidagi nan thokna ba Bible na ekoibu ishor gi lan phizet chetlu haina Paul na Ephesians chapter 6 verse 10 through 18 da haibiduna lay. Put on the full armor of God so that you can take your stand against the devil's scheme. Haina Apostle Paul na haibi. Paul na aikoi the warning tawbi. Madudi aikoi gi lanjang se I tong na saba Mioi babu natte adubu angam athausing phattaba thawaising buni aduna masigumba chinthi ba minamba sige mayokta langam phiran thetke hairadi ishor ge lan phizet armor of God adu set pa khaktana ngamgani hana Apostle Paul na tambi duna lay Satan si ngamdaba natte ichin inausa Bible na mayek seng na takpi madudi Satan masamak na Jishu gi saktam lauraga mi mayam bu serana na chingani amadi Satan gi tung inba mayam na su sargadut gi saktam lauraga mi mayam bu serana na chingani ai khoi 7-day Adventist Christian ama oina khange madudi Bible na mioi bada thawai haiba atoppa ama leite amasung hakchang na siraga thawai di si de haibase Bible da tambi de haibase aikhoina khange sikraba singa wari sanaba pau phaunaba yai haiba Bible na kaidongei da su tambi de haibase so aikhoina uba phange aikoi gi nung sikraba hana aikoi gi mang tha duna sikraba singi saktam lauraga aikoi bu minam gadaba adudigi aikoi checksin ba darkar tai Satan ngamdaba natte ichin inausing adubu madu chumi natraga lali
ꯈꯪꯅꯅꯕꯗꯤ ꯀꯔꯤꯔ ꯍꯥꯏꯔꯒ ꯕꯥꯏꯕꯜ ꯀꯟꯅ ꯄꯥꯕ ꯕꯥꯏꯕꯜ ꯀꯟꯅ ꯑꯧꯔꯥꯏꯕ ꯑꯃ ꯑꯩꯈꯣꯏꯗ ꯆꯪꯉꯤ ꯏꯁꯣꯔꯒꯤ ꯂꯥꯟ ꯐꯤꯖꯦꯠ ꯁꯦꯠꯆꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯁꯣꯛꯅꯔꯤꯕ ꯊꯋꯥꯏꯒꯤ ꯂꯥꯟꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯑꯗꯨ ꯊꯦꯠꯀꯅꯤ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯨꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕꯁꯤꯡꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯅꯆꯥ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯤ ꯐꯥꯎꯒꯗ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯜꯂꯒ ꯌꯦꯡꯁꯤ ꯀꯣ ꯕꯥꯏꯕꯜꯅꯗꯤ ꯀꯔꯤ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤ ꯅꯆꯥ ꯁꯤꯈ꯭ꯔꯕꯗꯨꯅ ꯅꯃꯥꯡꯗ ꯂꯦꯞꯂꯒ ꯅꯪ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯂꯥꯛꯂꯒ ꯉꯥꯡꯕ ꯃꯇꯝꯗ ꯅꯪ ꯕꯥꯏꯕꯜꯒꯤ ꯋꯥ ꯑꯗꯨꯕꯨ ꯏꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨꯕꯨ ꯏꯟꯒꯦꯔꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯝꯅ ꯆꯃꯝꯅꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯁꯩꯇꯥꯟ ꯑꯁꯤ ꯉꯝꯗꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯑꯩꯈꯣꯏꯕꯨ ꯁꯦꯔꯥꯟꯅꯅ ꯆꯤꯡꯅꯤꯡꯉꯥꯏ ꯀꯟꯅ ꯍꯣꯠꯅꯔꯛꯀꯅꯤ ꯉꯁꯤ ꯊꯦꯡꯅꯗ꯭ꯔꯕꯁꯨ ꯑꯀꯣꯟꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯂꯝꯗꯥꯏꯗ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯁꯤ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯇꯨꯅ ꯂꯩ ꯃꯤꯅꯝꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩ ꯗꯤꯁꯒꯥꯏꯁ ꯁꯩꯇꯥꯟꯅ ꯗꯤꯁꯒꯥꯏꯁ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯁꯥꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯩ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯟꯉꯝꯁꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯑꯥꯔꯃꯔ ꯑꯣꯐ ꯒꯥꯗ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯞꯆꯤꯟꯕ ꯇꯥꯏ ꯕꯥꯏꯕꯜ ꯑꯁꯦ ꯐꯖꯅ ꯑꯧꯔꯥꯏꯕ ꯇꯥꯏ ꯕꯥꯏꯕꯜꯗ ꯉꯥꯡꯕꯤꯕ ꯍꯥꯏꯕꯤꯕ ꯇꯝꯕꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯐꯖꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯂꯦꯞꯄ ꯀꯟꯅ ꯂꯦꯞꯄ ꯉꯝꯕ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯩꯇꯥꯟꯅ ꯁꯦꯔꯥꯟꯅꯅ ꯆꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯕꯥꯏꯕꯜꯅꯗꯤ ꯑꯩꯈꯣꯏꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯁꯤꯈ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯀꯔꯤꯁꯨ ꯂꯥꯛꯂꯒ ꯅꯪꯕꯨ ꯇꯝꯅꯒꯗꯕ ꯅꯠꯇꯦ ꯂꯥꯛꯂꯒ ꯅꯪꯕु ꯋꯥ ꯉꯥꯡꯕꯤꯒꯗꯕ ꯅꯠꯇꯦ ꯅꯪꯕु ꯂꯥꯛꯂꯒ ꯑꯐꯕ ꯋꯥ ꯇꯝꯕꯤꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯗꯒꯤꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯕ ꯉꯝꯗꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯍꯥꯞꯆꯤꯟꯕ ꯕꯥꯏꯕꯜ ꯑꯁꯦ ꯐꯖꯅ ꯑꯧꯔꯥꯏꯔꯒ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯑꯗꯨꯗ ꯆꯦꯠꯅ ꯂꯦꯞꯄ ꯑꯗꯨ ꯈꯛꯇꯅ ꯃꯁꯤꯗ ꯂꯥꯟ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯁꯕꯥꯠ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯕꯅꯤ End time deception akonba matamda ishin inausing aikhoibu ishorgi achumba adudigi chingthoknanaba satan gi achauba minamba namthaki lang na aikhoi bu thu handanaba aikhoi bu thu handanaba kanna hotnarakani habse aikhoina uba phange aikhoina masida checkchin haudrabadi ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯕꯗꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯂꯥꯟꯒꯤ ꯐꯤꯖꯦꯠ ꯑꯗꯣ ꯊꯥꯖꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯁꯩꯇꯥꯟꯒꯤ ꯂꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯨꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ end time deception ꯑꯀꯣꯟꯕ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯅꯤꯡꯉꯥꯏ ꯕꯥꯏꯕꯜ ꯑꯁꯤꯕꯨ ꯊꯥꯖꯍꯟꯗꯅꯤꯡꯉꯥꯏ ꯕꯥꯏꯕꯜꯗ ꯏꯔꯒ ꯊꯝꯂꯁꯨ ꯑꯩꯈꯣꯏꯕꯨ ꯃꯗꯨ ꯎꯍꯟꯗꯅꯤꯡꯉꯥꯏ ꯈꯪꯍꯟꯗꯅꯤꯡꯉꯥꯏ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯅꯤꯡꯉꯥꯏ ꯁꯦꯔꯥꯟꯅꯅ ꯂꯧꯅꯤꯡꯉꯥꯏ ꯑꯁꯤ ꯀꯟꯅ ꯍꯣꯠꯅꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ 2 Corinthians 11:14 ꯑꯃꯁꯨꯡ 15 ꯑꯩꯈꯣꯏꯒꯤ memory text 나 하이브도 Satan असे disguise तौरगा सकलोन ओनलागा जिसु ख्रिस्ट मसामक सारगा सर्गदूत सारगा अखोइगी लहाना च सीख्रबा इमा इपा इसा सिंग सकलगा अखोइबु ईश्वरगी अचुंबदो अदुदगी चिंगथोकनबा जात से सिजिनरकनी मसिंग से सिजिनदुना लई मी मयामना थाजनदुना लई जिसु ख्रिस्टगी मिंगबु पाइदुना बाइबल पादुना लईबा मयाम फावबा मसिगी डिसेप्शन मसिगी मिनम्बा मसिगी नमथाकी लांग असिदा थुखिबा मयाम लईरे हाबसे अखोइना उबा फंगे अदुगुंबा लांग असिदा अखोइ थुदनबा ngasi Sabbath school asi tamba asina Bible da ibiba adugi wangmada tambiriba mayam ase makoi asi aranbani mase Bible na yadaba singni habdo phachana mamutta na khangle ta seng na khangle haraga achumba aduda lepangam ekoi hotna si habese aina e kon bada haijaning bani tabi kraba mayam da ishorna thoi dok hendok po bor adu pinare haraga akon ba matamda Satan gi minamba Satan gi nam thakin lang ma ki deception ma ki tricks asida gi nan thok pangamba adu shinu haibse ege prathani ishorna mayam bor pibo oishno